ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯄꯣꯠꯆꯩ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯖꯔꯒꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯍꯦꯟꯕ ꯋꯥꯈꯟꯗꯤ ꯈꯟꯖꯜꯂꯝꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯄꯥꯟꯗ ꯄꯣꯠꯆꯩ ꯑꯗꯨꯝ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯑꯉꯥꯡ ꯏꯔꯨꯖꯕꯒꯤ ꯈꯨꯗꯦꯡ ꯑꯃ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯗꯗꯥꯒ ꯏꯇꯩꯃꯒꯅꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯈꯨꯗꯦꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯏꯁꯨ ꯌꯥꯝꯅ ꯈꯣꯡꯈꯤ꯫ ꯂꯩꯀꯥꯏꯗ ꯍꯟꯗꯛ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯕꯕꯥꯅꯁꯨ ꯏꯇꯩꯃꯗ, "ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯊꯤꯔꯨꯔꯅꯨ, ꯃꯄꯨ ꯑꯁꯦꯡꯕꯅ ꯄꯨꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨ ꯅꯣꯡꯃ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯥ ꯁꯣꯏꯗꯅ ꯃꯊ꯭ꯋꯥꯏ ꯂꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯜꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯆꯩ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯅꯝꯗꯦ, ꯏꯃꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯄꯣꯠꯆꯩ ꯃꯥꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯁꯪꯒꯣꯏꯗꯒ ꯈꯥꯝꯃꯒ ꯊꯝꯕ ꯒꯥꯔꯤꯒꯁꯦ ꯍꯦꯛꯇ ꯍꯨꯈꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯀꯦꯕꯜ ꯋꯥꯌꯔ 4 ꯐꯥꯎ ꯀꯛꯊꯠꯂꯒ ꯍꯨꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯛꯈꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯍꯨꯔꯥꯟꯕꯗꯨ ꯆꯦꯟꯈꯤꯕ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯈꯔꯒ ꯐꯤꯡꯕꯒ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯇꯪꯈꯥꯏꯐꯥꯎ ꯆꯟꯗ꯭ꯔꯤꯉꯩꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯗꯗꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯄꯥꯈꯠꯇꯨꯅ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯆꯥꯛ ꯆꯥꯕꯗꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯜꯂꯨ, ꯅꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯨꯆꯣ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯔꯨꯅꯨ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯇꯧꯖꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ, "ꯍꯣꯏ ꯍꯣꯏ, ꯆꯥꯛꯁꯤꯗꯗꯤ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ" ꯈꯨꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒꯗꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯥꯡꯉꯤꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯒ ꯐꯨꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯀꯔꯤꯅꯣ, ꯑꯁꯤꯔꯣ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯁꯤꯕꯨ? ꯃꯥꯔꯣ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯏ ꯁꯥꯔꯤꯁꯤ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ, "ꯈꯪꯗꯦ ꯚꯥꯏ, ꯑꯣꯏꯔ ꯃꯥꯅꯤ. ꯗꯥꯃꯣꯆꯥꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯒꯥꯔꯤꯗꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯃꯒ ꯊꯝꯕ ꯑꯣꯏꯔ ꯃꯥꯅꯤ. ꯀꯣꯟꯅꯗꯤ ꯃꯈꯣꯏ ꯒꯦꯠꯇꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯗꯥꯃꯣꯆꯥꯒꯤ ꯒꯥꯔꯤꯗꯣ ꯍꯨꯔꯥꯟꯕꯁꯤꯅ ꯒꯦꯠ ꯍꯥꯡꯇꯣꯛꯑꯒ ꯄꯨꯈꯤꯅꯕ ꯇꯧꯔꯝꯃꯦ ꯍꯥꯏ. ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯇꯥꯟꯅꯔꯛꯄꯗ ꯅꯈꯣꯏ ꯃꯄꯥ ꯑꯁꯥꯏꯗ ꯐꯥꯔꯤꯁꯤꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕ ꯌꯥꯕ ꯐꯨꯙꯔꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯑꯉꯥꯡ ꯅꯍꯥꯁꯨ ꯃꯥꯟꯗꯦ, ꯆꯍꯤ 90ꯃꯨꯛꯀꯤ ꯂꯦꯡꯅꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯕꯕꯥꯒ ꯏꯇꯩꯃꯒꯅꯁꯨ ꯊꯣꯔꯛꯑꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯌꯥꯝ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯛꯐꯝ ꯊꯣꯡꯒꯥꯟ ꯃꯄꯥꯅꯤ. ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ. ꯌꯥꯔꯒꯗꯤ ꯀ꯭ꯂꯕꯇꯔ ꯀꯔꯤꯅꯣ ꯄꯨꯕꯤꯔꯣ. ꯅꯈꯣꯏꯁꯨ ꯐꯨꯕꯁꯤꯁꯨ ꯈꯔ ꯂꯦꯞꯄꯣ. ꯄꯨꯂꯤꯁ ꯀꯧꯔꯒ ꯄꯤꯊꯣꯛꯈꯣ. ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯅꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯊꯥꯡꯉꯒ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯇ ꯄꯨꯈꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯕꯕꯥꯅ ꯈꯔ ꯌꯥꯎꯔꯒꯗꯤ ꯌꯥꯔꯦ, ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯌꯨꯝꯗ ꯆꯪꯉꯣ, ꯒꯦꯠ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ, "ꯅꯥꯎ, ꯅꯪꯁꯨ ꯆꯪꯉꯣ, ꯃꯈꯣꯏ ꯊꯣꯛꯄ ꯇꯧꯖꯔꯅꯤ, ꯏꯕꯥꯅꯤꯁꯨ ꯂꯩꯍꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ "ꯍꯣꯏ, ꯆꯪꯉꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯀ꯭ꯂꯕꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯁꯨ ꯐꯥꯒꯠꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ, "ꯀꯔꯤꯅꯣ ꯂꯩꯀꯥꯏꯁꯤꯒꯤ ꯑꯉꯥꯡ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ? ꯈꯔ ꯐꯨ ꯆꯩꯔꯒ ꯇꯣꯛꯄꯁꯨ ꯌꯥꯕꯅꯤ. ꯉꯔꯥꯡꯇꯁꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯃꯤꯗꯨꯅꯤ, ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯈꯔ ꯍꯦꯟꯃꯜꯂꯦ, ꯇꯣꯛꯑꯣ, ꯄꯨꯂꯤꯁ ꯀꯧꯔꯒ ꯄꯤꯊꯣꯛꯈꯣ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯡꯐꯨꯗ ꯐꯨꯏ. ꯃꯁꯥꯅ ꯁꯤꯕ ꯇꯥꯕꯅꯤ. ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯕ ꯖꯥꯔꯥ, ꯅꯠꯇ꯭ꯔꯒ ꯑꯥꯗ ꯀ꯭ꯂꯕꯇ ꯁꯤꯔꯤꯕ ꯖꯥꯔꯥ? ꯀ꯭ꯂꯕꯇ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯗꯤ ꯐꯩ, ꯑꯗꯨꯕꯨ ꯊꯣꯡꯒꯥꯟꯁꯤꯗ ꯁꯤꯕ ꯑꯣꯏꯔꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯔꯣꯏꯗ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯣꯟꯅ ꯁꯨꯝ ꯃꯨꯟꯅ ꯈꯟꯖꯜꯂꯛꯑꯀꯥꯟꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯉꯔꯥꯡ ꯍꯨꯔꯥꯟꯕꯗꯨ ꯐꯨꯕꯗ ꯏ ꯅꯥꯏ ꯇꯥꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯡꯇꯣꯛꯑꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯗ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ, ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯏꯍꯩ ꯍꯩꯅꯔꯝꯈꯤꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯄꯗ ꯅꯍꯥꯟꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯒꯗꯕꯣꯏꯗ ꯅꯤꯡꯉꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯎꯁꯪꯁꯨ ꯌꯧꯔꯛꯈꯤ ꯃꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯤꯂꯥ ꯇꯧꯕꯒꯤ ꯃꯈꯣꯟ ꯀꯌꯥꯁꯤꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯁꯤꯁꯨ ꯂꯥꯜꯂꯒ ꯂꯝꯄꯥꯛ ꯇꯥꯏ ꯍꯥꯏꯕꯗꯤ ꯂꯩꯔꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯉꯒ ꯑꯔꯣꯏꯕ ꯑꯣꯏ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯀꯤꯕꯗꯤ ꯈꯔ ꯐꯔꯝꯃꯤ ꯃꯌꯥꯝꯅ ꯂꯤꯂꯥ ꯊꯥꯕꯜ ꯌꯦꯡꯕꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯗ ꯇꯩꯃꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦꯗ ꯃꯤ ꯈꯔ ꯂꯥꯡꯕꯁꯤꯅ ꯀꯤꯕꯁꯨ ꯈꯔ ꯀꯣꯛꯏ ꯌꯥꯎꯁꯪꯒꯁꯦ ꯂꯣꯏꯕ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯎꯁꯪ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯍꯥꯟꯅ ꯂꯥꯡꯉꯝꯕꯁꯤꯡ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯁꯤ ꯍꯥꯟꯅꯗꯧꯅ ꯋꯥꯈꯟꯗꯁꯨ ꯑꯀꯤꯕ ꯑꯃꯨꯛ ꯄꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯥꯎꯁꯪ ꯂꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯃꯈꯥꯔꯣꯝꯗ ꯊꯦꯡꯉꯐꯥꯎ ꯊꯥꯕꯜ ꯆꯣꯡꯉꯝꯃꯤ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯄꯨꯡꯁꯨ ꯑꯃꯃꯨꯛ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯗꯗꯥ ꯑꯩ ꯍꯜꯂꯛꯑꯦ ꯊꯣꯡꯒꯥꯟꯐꯥꯎꯗ ꯊꯣꯛꯑꯒ ꯉꯥꯏꯕꯤꯔꯝꯃꯨ ꯏꯇꯣꯝꯗ ꯆꯪꯉꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯗꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯦ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕ ꯅꯪ ꯅꯁꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯣ ꯄꯨꯡ ꯊꯦꯡꯉꯦ ꯍꯥꯏꯕꯁꯤ ꯄꯨꯡ ꯌꯦꯡꯕ ꯍꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯪ ꯅꯇꯣꯝꯗ ꯑꯗꯨꯝ ꯆꯪꯉꯣ ꯍꯧꯒꯠꯄ ꯇꯜꯂꯦ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯀꯤꯔꯨꯅꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯅꯪ ꯊꯣꯔꯛꯄ ꯇꯜꯂꯒꯁꯨ ꯕꯕꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯍꯜꯂꯝꯃꯨ ꯕꯕꯥꯗ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯗꯗꯥꯅ ꯑꯃꯨꯛ ꯅꯥꯎ ꯑꯍꯤꯡꯁꯤꯗ ꯅꯪꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩ ꯕꯕꯥ ꯑꯃꯨꯛ ꯍꯧꯗꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯌꯨꯝꯒꯤ ꯃꯤꯗꯤ ꯊꯣꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯅꯈꯣꯏ ꯑꯃ ꯑꯅꯤꯗ ꯑꯩ ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯖꯟꯕꯤꯔꯝꯃꯨ ꯅꯈꯣꯏꯅ ꯂꯩꯔꯛ ꯃꯅꯨꯡ ꯐꯥꯎ ꯆꯪꯕ ꯇꯜꯂꯒꯁꯨ ꯂꯩꯔꯛꯀꯤ ꯃꯌꯥꯏꯋꯥꯏꯗ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛ ꯂꯩꯕꯤꯌꯨ ꯑꯩ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯗꯤ ꯉꯝꯃꯣꯏ ꯅꯪꯅ ꯆꯪꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯊꯣꯔꯛꯄꯗꯨ ꯀꯤꯖꯩ ꯏꯁꯨꯛ ꯍꯦꯛ ꯁꯨꯑꯗꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯁꯨ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯚꯥꯏ ꯂꯩꯔꯛ ꯃꯌꯥꯏꯋꯥꯏꯐꯥꯎꯇꯕꯨ ꯌꯧꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯅꯨꯡ ꯑꯗꯨ ꯆꯪꯉꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯂꯥꯞꯇꯛꯅ ꯕꯕꯥ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯑꯩꯒꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯒꯦ ꯕꯕꯥꯁꯨ ꯑꯥꯗꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅꯁꯨ ꯍꯣꯏ ꯚꯥꯏ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯤꯕ ꯈꯔ ꯐꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯂꯩꯔꯛ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯞꯇꯛꯅ ꯑꯃꯨꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯍꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯎꯔꯛꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯟꯗ ꯕꯕꯥꯁꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯕꯕꯥꯕꯨ ꯀꯧꯔꯝꯃꯤ ꯕꯕꯥ ꯑꯩ ꯂꯥꯛꯑꯦ ꯗꯗꯥꯒ ꯇꯦꯝꯃꯒꯅꯤ ꯃꯤꯀꯞ ꯇꯔꯥꯕꯨ ꯁꯨꯔꯝꯃꯅꯤ ꯊꯣꯛꯄ ꯆꯪꯉꯁꯤ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯆꯠꯂꯔꯣꯏ ꯉꯁꯤꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯃꯇ ꯈꯨꯝꯃꯛꯈꯤꯗꯦ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯧꯕ ꯍꯩꯌꯥꯏ ꯄꯥꯟꯕꯤ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯃꯤꯑꯣꯏ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯁꯣꯔ ꯄꯨꯡꯈꯠꯂꯒ ꯃꯤꯍꯨꯟꯁꯦ ꯗꯤꯡ ꯗꯤꯡ ꯆꯣꯡꯉꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇꯒꯤ ꯕꯕꯥꯒ ꯇꯥꯃꯣꯒ ꯀꯧꯔꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯪꯒꯣꯟ ꯙꯔꯤꯗ ꯂꯦꯞꯄꯒ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯐꯤꯡ ꯑꯔꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯁꯤ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯉꯛꯄꯒꯤ ꯃꯑꯣꯡꯗ ꯒꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯘꯝ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯛꯈꯤ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯍꯤꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯀꯣꯟꯅꯗꯤ ꯕꯕꯥꯒ ꯗꯗꯥꯒ ꯊꯣꯔꯛꯑꯒ ꯑꯩꯕꯨ ꯏꯁꯥ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯀꯟꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯪꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯀꯥꯎꯔꯛꯏꯕꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯆꯠꯂꯨꯔꯒꯗꯤ ꯏꯔꯦꯟꯖꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯃꯤꯠꯇꯩ ꯄꯤꯔꯥ ꯆꯦꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏꯗ ꯉꯁꯥꯏꯅ ꯊꯣꯡꯒꯥꯟꯐꯥꯎꯗ ꯊꯣꯛꯑꯒ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯁꯨ ꯅꯈꯣꯏꯅ ꯌꯥꯗꯦ ꯑꯩꯅ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯕꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯕꯕꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯍꯩꯌꯥꯏ ꯃꯈꯣꯡ ꯑꯁꯤꯗ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯕꯕꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯡ ꯀꯥꯎꯔꯛꯏꯗꯣ ꯍꯥꯏꯔꯝꯃꯤ ꯇꯧꯕꯗꯕꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯕꯥꯒ ꯗꯗꯥꯒꯅꯗꯤ ꯊꯥꯖꯔꯝꯗꯦ ꯈꯔꯒ ꯀꯤꯒꯟꯕꯗꯨꯗ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯅꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯄꯨꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯥꯝꯅ ꯆꯠꯅꯤꯡꯈꯣ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯈꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯚꯥꯏ ꯑꯩꯈꯣꯏꯗ ꯄꯥꯏꯍꯜꯂꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯔꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯕꯕꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯍꯧꯕꯗꯣ ꯅꯈꯣꯏꯁꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯗꯥꯅꯁꯨ ꯐꯣꯟ ꯊꯝꯃꯨ ꯌꯥꯔꯦ ꯍꯌꯦꯡꯈꯩꯗꯤ ꯅꯈꯣꯏ ꯑꯊꯦꯡꯕꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯇꯩꯃꯅꯁꯨ ꯍꯧꯒꯠꯂꯛꯑꯒ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯕꯣꯏ ꯍꯌꯦꯡꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯠꯂꯨꯔꯅꯨ
Ngasaidana koi dadada ainadi haibani. Mi angangchi kijadana thoro haiba oiramgani. Babaga haipet thongan phole pirusu haibani. Pharese nasado iteima mai okthokpiragi. Karisu oiramoi. Nangna kiraga halakpaduda nangi wakhana oiramgani hairakhi. Babanasu dadada yamna cherami. Nangdi ngasaina angangsina kire hairagadi ai kok hogdorokpa yadro. Nakoi sidi chap hek mane ngangami. Ahingdumasu iteimana ibu isapum mai okthokpiraga aisu tumba changami. Masigi matung matam khra leiragadi mo teimana luhongba halakpadasu aina mamangna thingnarkiba hayai makhung aduda musuk muba miyoi ama lepaga leirami haiduna teimasu thongandagi yamna pakana imungda chensilakhi maduda babaga dadaga nasu mai ama puthoraga thongana chenthokduna yengobada lekaigi club leiriba adomdagi miyoi ama awaba chaina khangbagi mawongda kappaga yamna kanna laurakhi hai mataw aduda babana dadada masidi mongamani hauji athengba hing asida club da mi leiba hongnadi nahangi miyoi sikibadagi hanagum club asumda mi changnadrabani ibungo imungda changasi haiduna changminarakhi ahing khudingi so akhoi thonganda nungani yekhainabagi makonda tek tek makon thorakhi maduna matam kharadi yungi miyoi pumba numitpu hekta akhrabadi sumang phokthokpa kijarami nongmasu numidang ama babana sumangda chak tokpagi ngahak lepaga leiringai kanaguma miyoi amana babagi tungda kanna ilei hai madudagi babasu sumangda tuselami numit adudagi babasu matam kharaki oina hogot kakhat ngamdana yamna kanna narami babaga tinaba lekaigi han kharanasu baba anaba hangba lakpada sumna hairami keso nakoigi thongana si hanadagi su khara soaga lakpani ado hojikti amukka hele sokpa henjanba isada su tu hekta chongi mapasi hek yorakpada nakoi sumaina sumlai thokanu akang hai lairam tilam kharak khangba miyoi ama tanau hairakhi madudagi babana naba khara pharakpaga maiba ma kauraga khoige thongan mapa dai de yekhalami maduda maiba duna sumna hairakhi mafam ase lairam tilam chu kharak kali nakhoina mafam asida miyoi ama laikide haibado magi suma thwai mami mafam asida lai khoiramaga khara kokthok chamthokki si hairakpadagi numit aduda maiba duga tanaraga thonganda lai khoram tho ingai dasu akhoigi imungdagi miyoi amana yamna wana nahebagi makhon kharasu khonthang naina tarakhi konadi maiba duna yum manung khona koiba pumba lai khoiramaga phattaba sing adu tanthokhi numit adugi ahinga dudasu aroiboina thonganda miyoi ama sumlepaga leiba ma khoigi imungna urami konadi nongalamdai da miyoi adu musi tamna tamna lampak lomda kumthakhi numit adudagi imungi miyoi singna thonggan thorokpada ki khang thengnaramba sing adu khara makhai di phaki adubo hauji su marak dadi nongthi nomangba matamda thonggan ladomda manin kharadi naidi haibadi isada kiba kharadi poi mafam adomdagi sok prek nungjeng guma sarak pasu marak de hekta thengnai masini ma'am ngasigi ren horror story pathangi wari thagalakpada ma'am punamuk thengnarasi masigidi ma'am dagi kainanaba bidai laujari